ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯄꯛꯅ ꯋꯥꯏꯅ ꯌꯦꯡꯕꯁꯤ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯃꯈ꯭ꯔꯥ ꯂꯨꯈ꯭ꯔꯥ ꯇꯥꯕꯁꯤ ꯍꯥꯟꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯨꯒꯥꯏꯅ ꯑꯗꯨꯝ ꯊꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯈꯛꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯛꯅꯕ ꯄꯛꯅꯗꯕ ꯃꯇꯥꯡ ꯑꯃ ꯊꯝꯖꯈ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯍꯥꯏꯗꯤ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯃꯇꯥꯡꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗ ꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯐꯅ ꯆꯤꯡꯕ ꯀꯌꯥꯗꯁꯨ ꯌꯥꯝ ꯊꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯁꯤꯗ ꯄꯛꯅꯕ ꯄꯛꯅꯗꯕ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯆꯥꯔꯠꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯤꯃꯛ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯥꯔꯠꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯥꯒꯤ ꯔꯥꯁꯤ 12ꯁꯤꯗ ꯇꯔꯨꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯇꯔꯨꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯁꯤꯗ ꯅꯨꯄꯥꯒꯤ ꯔꯥꯁꯤ 3 ꯑꯃ ꯅꯨꯄꯤꯒꯤ ꯔꯥꯁꯤ 3 ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯅꯨꯄꯤꯒꯤ ꯔꯥꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯒꯤ ꯔꯥꯁꯤꯁꯤ ꯅꯨꯄꯥꯗ ꯇꯥꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯔꯥꯁꯤꯗꯨ ꯅꯨꯄꯤꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯈꯛꯀꯤ ꯔꯥꯁꯤꯗꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯝ ꯁꯝ ꯍꯥꯏꯇꯥꯔꯦ ꯕꯤꯁꯝ ꯑꯃꯁꯨꯡ ꯁꯝ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯇꯔꯨꯛ ꯊꯣꯛꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯁꯝꯁꯤꯅ ꯀꯔꯤꯅꯣ ꯁꯝꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃ ꯍꯥꯟꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯇꯔꯨꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯣꯏꯅꯤ ꯕꯤꯁꯝꯒꯤ 3 ꯑꯗꯨꯒ ꯁꯝꯒꯤ 3 ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯕꯤꯁꯝ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯍꯥꯏꯗꯨꯅ ꯈꯪꯗꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯅ ꯈꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯅ ꯁꯤꯗ ꯌꯦꯡꯗꯣꯏꯁꯦ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯔꯥꯁꯤꯁꯨ ꯌꯦꯡꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯄꯛꯅꯗꯕꯁꯦ ꯀꯔꯝꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯕꯁꯤꯁꯨ ꯑꯃꯗꯤ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯗꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯆꯥꯔꯠꯁꯤꯗ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯕ ꯅꯨꯄꯥꯒꯤ ꯔꯥꯁꯤꯅ ꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯒꯤ ꯔꯥꯁꯤꯅ ꯄꯛꯅꯕꯁꯦ ꯀꯔꯤꯅꯣ ꯄꯛꯅꯍꯧꯗꯕ ꯄꯛꯅꯕꯗꯤ ꯌꯥꯎꯗꯕ ꯔꯥꯁꯤꯁꯤꯡꯁꯤ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯥꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯐꯣꯜ ꯂꯩꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯕꯒꯤ ꯇꯥꯟꯖꯥꯗꯣ ꯉꯁꯤꯗꯤ ꯑꯝꯇꯪ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯇꯥꯔꯦꯀோ ꯃꯦꯁ ꯔꯥꯁꯤꯗꯒꯤ ꯍꯧꯔꯒ ꯔꯥꯁꯤ 12ꯁꯦ ꯑꯩꯈꯣꯏꯅ ꯕꯤꯁꯝ ꯁꯝ ꯍꯥꯏꯅ ꯇꯔꯨꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯥꯏ ꯃꯇꯥꯡꯁꯤꯗ ꯃꯦꯁ ꯔꯥꯁꯤꯗꯒꯤ ꯃꯦꯁꯁꯤꯗꯅ ꯕꯤꯁꯝ ꯍꯥꯏꯅ ꯍꯧꯔꯅꯤ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯕꯤꯁꯝ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯔꯥꯁꯤꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯏꯕ ꯃꯦꯁꯀꯤ ꯃꯊꯪꯗ ꯂꯥꯛꯏꯁꯦ ꯕ꯭ꯔꯤꯁ ꯔꯥꯁꯤꯅꯦꯕ ꯁꯤꯅ ꯑꯃꯨꯛ ꯁꯝ ꯍꯥꯏꯅ ꯀꯧꯗꯣꯏꯅꯦ ꯁꯝꯁꯦ ꯅꯨꯄꯤꯒꯤ ꯔꯥꯁꯤ ꯍꯥꯏꯗꯨꯅ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒ ꯃꯤꯊꯨꯟ ꯂꯥꯛꯑꯅꯤ ꯃꯤꯊꯨꯟꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯤꯁꯝ ꯍꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯝ ꯕꯤꯁꯝ ꯃꯊꯪ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯕꯤꯁꯝ ꯑꯃꯁꯨꯡ ꯁꯝ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯆꯥꯔꯠꯁꯤꯗꯅꯤ ꯕꯤꯁꯝ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯇꯨꯃꯥ ꯁꯨꯗꯕ ꯃꯁꯤꯡꯗ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯦꯔꯦꯟ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯦꯁꯇꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯦꯁ ꯍꯥꯏꯁꯤ 1 ꯇꯥꯗꯣꯏꯅꯤ 1ꯁꯤ ꯇꯨꯃꯥ ꯁꯨꯗꯕꯅꯤ ꯃꯊꯪꯗ ꯑꯃ ꯀꯥꯜꯂꯒ ꯃꯤꯊꯨꯟ ꯂꯥꯛꯇꯣꯏꯅꯤ ꯃꯤꯊꯨꯟꯁꯤ 3 ꯁꯨꯕꯅꯤ ꯂꯩꯔꯤꯁꯤ ꯁꯤꯁꯨ ꯇꯨꯃꯥ ꯁꯨꯗꯕꯅꯤ ꯑꯗꯨꯅ ꯇꯨꯃꯥ ꯁꯨꯗꯕ ꯃꯁꯤꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯃꯃꯝ ꯀꯥꯜꯂꯒ ꯃꯦꯁꯇꯒꯤ ꯍꯧꯔꯒ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯁ ꯃꯤꯊꯨꯟ ꯁꯤꯡꯍ ꯇꯨꯂ ꯙꯅꯨ ꯑꯃꯁꯨꯡ ꯀꯨꯝꯕ ꯍꯥꯏꯔꯤꯕ ꯔꯥꯁꯤꯁꯤꯡꯁꯤ ꯕꯤꯁꯝ ꯔꯥꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯝ ꯔꯥꯁꯤꯗ ꯂꯩꯔꯤꯁꯤꯅ ꯕ꯭ꯔꯤꯁ ꯀꯔꯀꯠ ꯀꯟꯌꯥ ꯕ꯭ꯔꯤꯁꯤꯛ ꯃꯀꯔ ꯃꯤꯟꯅ ꯍꯥꯏꯔꯤꯕ ꯔꯥꯁꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯔꯥꯁꯤꯅꯤ ꯑꯗꯨꯅ ꯕꯤꯁꯝ ꯔꯥꯁꯤꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯇꯨꯃꯥ ꯁꯨꯗꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯅꯨꯄꯥꯒꯤ ꯚꯥꯞ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯝ ꯔꯥꯁꯤꯁꯤꯅ ꯏꯚꯟ ꯅꯝꯕꯔ ꯇꯨꯃꯥ ꯁꯨꯕ ꯃꯁꯤꯡ 2 ꯁꯨꯕꯗ ꯂꯩꯕ 4 ꯁꯨꯕ 6 ꯁꯨꯕ 9 ꯁꯨꯕ 10 ꯁꯨꯕ 12 ꯁꯨꯕ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯅꯨꯄꯤꯒꯤ ꯚꯥꯞ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩ ꯈꯔ ꯇꯞꯅ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣই ꯂꯥꯛꯃꯤꯟꯅꯁꯤꯀꯣ ꯄꯛꯅꯕ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯣꯠꯇꯛ ꯀꯧꯋꯦ ꯄꯛꯅꯕ ꯌꯦꯡꯕꯁꯦ ꯖꯣꯇꯤꯁ ꯁꯥꯁ꯭ꯇ꯭ꯔꯁꯤꯡꯅ ꯄꯤꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅ ꯕꯤꯁꯝꯅꯤ ꯉꯁꯥꯏꯒꯤ ꯃꯦꯁ ꯃꯤꯊꯨꯟ ꯁꯤꯡꯍ ꯑꯗꯨꯒ ꯇꯨꯂ ꯙꯅꯨ ꯀꯨꯝꯕ ꯑꯃꯃꯝ ꯀꯥꯜꯂꯒ ꯂꯩꯔꯤꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯔꯥꯁꯤ 3ꯁꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯔꯥꯁꯤꯗꯅ ꯑꯃꯨꯛ ꯄꯟꯖꯈꯤꯕꯗꯣ ꯕ꯭ꯔꯤꯁ ꯀꯔꯀꯠ ꯀꯟꯌꯥ ꯕ꯭ꯔꯤꯁꯤꯛ ꯃꯀꯔ ꯑꯃꯁꯨꯡ ꯃꯤꯟꯅ ꯔꯥꯁꯤ 3ꯀꯤ ꯃꯅꯨꯡꯗ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯏꯒꯅꯦꯕ ꯍꯥꯏꯗꯤ ꯑꯃꯃꯝ ꯀꯥꯜꯂꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯒꯤ ꯔꯥꯁꯤ ꯍꯥꯏꯕꯗꯤ ꯕꯣꯔ ꯀꯩꯅꯥꯗ ꯍꯥꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯌꯥꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ
amada samrasi oiba adum phaganeba na haibadi borgi rasida nupagi rasida koigi bisam taren khalase ko adugu nupi rasida sam taren khalase natragana nupagi rasida sam taren lawpa taraga so nupigi rasida bisam taba nupa nupi anisida chap manaba nataba taba orgadi yamna phai haitare aduga borsu kanya su haidi nupa su nupi so sam ngakta taba se asida amukena phai ko sisu yam phai aduga khangbi gadabamna bisam ngakta taba se makoi simadi tang fattaba khar singe hatare yumban bada nungai daba siba ngai bu oina thokwa yam wana hingba aduguma oina thokene hatare aduna kodamoi khoini yengse singhaga kumbaga rasiga se luhongba yam fattaba hatare animak se singha so bisam tare kumba su bisam tare ani se luhongba fattaba oi hatare aduna sigumba ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯉꯥꯛꯇ ꯇꯥꯕ ꯍꯥꯏꯕꯗꯤ ꯕꯤꯁꯝ ꯉꯥꯛꯇ ꯇꯥꯕꯁꯦ ꯕꯤꯁꯝ ꯁꯞꯇꯝ ꯀꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯉꯥꯛꯇ ꯇꯥꯕ ꯕꯤꯁꯝ ꯉꯥꯛꯇ ꯇꯥꯕꯁꯦ ꯌꯨꯝꯕꯥꯟꯕꯗ ꯃꯆꯥ ꯐꯪꯗꯕ ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯇꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯐꯠꯇꯕ ꯃꯍꯩ ꯀꯌꯥ ꯐꯪꯕ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯕꯤꯁꯝ ꯁꯞꯇꯝ ꯇꯥꯕꯁꯦ ꯕꯣꯔꯒꯤ ꯔꯥꯁꯤ ꯍꯥꯏꯗꯤ ꯕꯤꯁꯝ ꯔꯥꯁꯤꯗꯒꯤ ꯀꯟꯌꯥ ꯔꯥꯁꯤ ꯐꯥꯎꯕ ꯊꯤꯕꯗ 8 ꯁꯨꯕ ꯃꯄꯨꯡ ꯑꯣꯏꯅ 8 ꯁꯨꯕ ꯇꯥꯕ ꯀꯟꯌꯥꯒꯤ ꯔꯥꯁꯤꯗꯒꯤ ꯑꯃꯨꯛ ꯕꯣꯔꯒꯤ ꯔꯥꯁꯤ ꯐꯥꯎꯕ ꯊꯤꯔꯛꯄꯗꯁꯨ 8 ꯇꯥꯕ 8 ꯉꯥꯛꯇ ꯇꯥꯕ ꯀꯣ ꯃꯈꯣꯏꯁꯤꯡꯁꯤꯅꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯁꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯕꯣꯔꯒꯤ ꯔꯥꯁꯤꯁꯤꯅ ꯃꯦꯁ ꯇꯥꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨꯒ ꯀꯟꯌꯥꯒꯤ ꯔꯥꯁꯤꯅ ꯇꯨꯂꯥ ꯃꯦꯁꯇꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯨꯂꯥ ꯐꯥꯎꯕꯁꯤ 8 ꯇꯥꯔꯝꯒꯅꯦꯕ ꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯊꯨꯟꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯤꯊꯨꯟ ꯑꯃꯁꯨꯡ ꯙꯅꯨꯁꯤ ꯌꯦꯡꯁꯦꯕ सिसु मिथुन की थिरक मतम धनु से 8 सुब ताई को अदुगा अमुक नुपी दगी थिरक मतम दसु 8 सुब दुम तागने को अनु सिंहग कुंभग स दुंगाई चमने सुमाइना नुपा नुपी लुहोंगदना सिगुम सिंजे 8 ताब सिंसे हाइदी 8 ताब हाइबसितबु मपुंग ओइना नुपा गी राशि ngak tu oirani tari si ju bisam ngak tu oidui neba bisam ngak tu oibinina मखोई सिंसे नुपा नुपी amada karino amada asoiba amade dum leibagi phol du phangane hatare makon luhong laga leinaba taragadi adubo bor kaina anigi laganagi matung ina hatare khoigi lepham khara manadaba akpigani lepham khara manabasu dum yawbani madu matamdadi marup oina launa leinabasu yaba khara makhidi yamna phattaba phol dik mo taruk taba yengse hatare ko boram su kaina grasi amadigi thibada taruk aduga amadagi thibano nipan taba khudam oina borgi rasi side thirakpada taruk taba do kanyagi rasi fu yengmada taruk taba do kanyagi rasi da muk thiba matam de nipan tagane ko do hariba singse makhoi chu lawna leinaba da kya pangdaba motina daba khara zum leigani khanagan ba khara thokpa oigani hatare ko taruk ka nipan ko mai taruk ka nipan su bose boro so kanyagi rasi sida कोइना मपुंगोइना कुदमोइना खै येंसिने हारिसिदा ब्रिज अमसुंग तुला से ब्रिज तगी थिलक मतमदा तुला फाउदा तरुक तारागने अदु तुला दगी ब्रिज फु थिबनो निपान तादुइने हेतारे अदुगुमना करकट अमसुंग धनु सिसु चमने करकटे थिलकपदा तरुक ताय धनु दे थिलकपदा निपान ताय असुगुमना कन्या अमसुंग कुंबा ब्रिज अमसुंग मेस मकर अमसुंग मिथुन अदुगा मिन्ना अमसुंग सिंहा हारिबा सिंगसिने मपुंगना तरुक निपान गे ताबा सिंगसि को मखुई सिंगसि बोर अमसुंग कन्यागी खोगी राशि मपु अनि सानरबदि खरा फदोइने लौना लेनबदा अदुम खरदि याय अदुबो याम कन्ना अफबो मुक्ति ओइबा नते हेतारे को अदुबो खना गनबा खरदि अदुम लेदुइने हेतारे मसिमकने यामना फत्तबा तरुक निपान गे ताबसि याम फत्तबा मुक्ति ओइबा नते युम बानबगे होनबि खरा मोतिना तिनरकबा करिगुम कांदा खरा अदुम खनबा मधुमंग हेक नुसिनदबा हाबसिनदबा हेक नुसिनबगी लंबीदा दुम लेगदबा हाइतारे अदु यामना फत्रिबा सिंग साइगे 8 के ताबसे नुपागी राशि थिरकपदा नुपीगी राशि दुन 8 सुब ताबसे मसिदि खर सिक्सिन बियो याम फत्तबने हाइतारे अदुगा तरुक निपांग ताबसिदि खरा अदुम युम्बान बे होनबि यामना अखोइगी नुक्सी चानना खना चैनबा सुयाव यावदि हाबदु मक नत्ते हाबि वानि मधुमंगने यामना फत्तबा मक्ति नत्ते सिनेदा अदुना अदुम मसि ख्वाइदगी फबमक्ति सिंगदि हाइतारे को
ꯑꯗꯨ ꯈꯔꯁꯨ ꯑꯋꯥ ꯑꯅꯥ ꯇꯣꯏꯕꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒ ꯇꯥꯕꯁꯦ ꯕꯣꯔꯒ ꯀꯩꯅꯥꯒꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯤ ꯊꯤꯔꯛꯄꯗ ꯇꯔꯨꯛ ꯇꯥꯕ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯊꯤꯔꯛꯄꯅ ꯅꯤꯄꯥꯟ ꯇꯥꯕ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯀꯣ ꯑꯁꯤ ꯅꯠꯇꯕ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒꯁꯤꯗ ꯑꯐꯕ ꯍꯥꯏꯕ ꯑꯃ ꯐꯠꯇꯕ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯛꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯈꯔ ꯂꯩꯔꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯕ꯭ꯔꯤꯖꯀ ꯇꯨꯜꯂꯒ ꯁꯤꯗ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯕ꯭ꯔꯤꯖꯇꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯖꯇꯒꯤ ꯅꯨꯄꯥꯒꯤ ꯔꯥశꯤꯁꯤꯅ ꯕ꯭ꯔꯤꯖ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯔꯥశꯤꯁꯤꯅ ꯇꯨꯜꯂ ꯑꯣꯏꯔꯒꯗꯤ ꯇꯔꯨꯛ ꯁꯨꯕꯗ ꯇꯥꯕ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯖꯁꯦ ꯅꯨꯄꯤꯒꯤ ꯔꯥశꯤꯗ ꯇꯥꯔꯝꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯤꯄꯥꯟ ꯁꯨꯕꯗ ꯇꯥꯕꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯖꯇꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯤꯄꯥꯟ ꯁꯨꯕꯁꯤ ꯀꯔꯝꯕ ꯇꯥꯕꯅꯤ ꯕ꯭ꯔꯤꯖ ꯂꯩꯔꯦ ꯃꯤꯊꯨꯟ ꯂꯩꯔꯦ ꯀꯔꯀꯠ ꯂꯩꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯟ ꯙꯅꯨ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯔꯥశꯤꯁꯤꯅ ꯕ꯭ꯔꯤꯖ ꯑꯣꯏꯔꯕ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯔꯥశꯤꯁꯤꯅ ꯙꯅꯨ ꯑꯣꯏꯔꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯟ ꯁꯨꯕꯗ ꯇꯥꯔꯤꯁꯦ ꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏ ꯄꯛꯅꯗꯕ ꯔꯥశꯤꯁꯦ ꯃꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯆꯥꯎꯔꯥꯛꯅ ꯈꯔꯗꯤ ꯊꯝꯖꯈꯤꯕꯅꯦ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈꯤꯗꯕꯅꯤ ꯉꯁꯤ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒꯤ ꯗꯣꯁꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯇꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯗꯕꯁꯤꯀꯣ ꯅꯨꯄꯥꯅ ꯙꯅꯨ ꯇꯥꯕ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯤꯖꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯀ ꯅꯤꯄꯥꯟꯗ ꯄꯤꯖꯕꯗ ꯅꯨꯄꯥꯅ ꯀꯔꯀꯠ ꯑꯣꯏꯔꯕ ꯇꯔꯨꯛ ꯁꯨꯕ ꯊꯤꯔꯛꯄꯗ ꯙꯅꯨ ꯇꯥꯕ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯀꯔꯀꯠꯁꯦ ꯅꯨꯄꯤꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯤꯄꯥꯟ ꯁꯨꯕ ꯊꯤꯔꯛꯄꯗ ꯀꯨꯝꯕ ꯇꯥꯏꯌꯦꯕ ꯅꯨꯄꯥꯒꯤ ꯑꯗꯨꯅ ꯅꯨꯄꯤꯒꯤꯅ ꯀꯔꯀꯠ ꯑꯣꯏꯔꯕ ꯅꯨꯄꯥꯒꯤꯅ ꯀꯨꯝꯕ ꯑꯣꯏꯔꯕ ꯑꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯆꯤꯡꯉꯦꯕ ꯑꯃꯨꯛꯁꯨ ꯌꯦꯡꯁꯦ ꯅꯨꯄꯤꯒꯤꯅ ꯀꯟꯌꯥ ꯑꯣꯏꯔꯕ ꯀꯟꯌꯥꯁꯤꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯤꯄꯥꯟ ꯁꯨꯕꯗ ꯃꯦꯁ ꯔꯥꯁꯤ ꯐꯣꯜꯁꯤ ꯇꯥꯏ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯃꯦꯁ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯀꯟꯅ ꯑꯣꯏꯕꯁꯤ ꯌꯥꯝ ꯄꯛꯅꯗꯕ ꯑꯣꯏꯌꯦꯕ ꯑꯃꯨꯛꯁꯨ ꯅꯨꯄꯤꯒꯤ ꯕ꯭ꯔꯦꯁꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯁꯨꯝ ꯁꯨꯝ ꯊꯤꯔꯛꯄꯅ ꯅꯤꯄꯥꯟ ꯁꯨꯕꯗ ꯇꯥꯕꯁꯦ ꯃꯤꯊꯨꯟ ꯇꯥꯏ ꯅꯨꯄꯥꯒꯤ ꯃꯤꯊꯨꯟ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯕ꯭ꯔꯦꯁꯤꯛ ꯑꯣꯏꯕ ꯃꯁꯤ ꯐꯠꯇꯕ ꯆꯤꯡꯉꯤ ꯅꯨꯄꯤꯅ ꯃꯀꯔ ꯑꯣꯏꯔꯕ ꯅꯨꯄꯥꯅ ꯁꯤꯡꯍ ꯑꯣꯏꯔꯕ ꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯆꯤꯡꯉꯦꯕ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯅꯨꯄꯤꯅ ꯃꯤꯟꯅ ꯑꯣꯏꯔꯕ ꯑꯗꯨꯝ ꯊꯤꯔꯛꯄꯗ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥꯁꯤ ꯐꯣꯜꯁꯦ ꯑꯁꯤ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯇꯨꯂꯥ ꯅꯨꯄꯤꯒꯤ ꯃꯤꯟꯅ ꯃꯁꯤꯁꯦ ꯌꯥꯝ ꯄꯛꯅꯗꯕ ꯆꯤꯡꯉꯦꯕ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯗꯤꯀꯣ ꯍꯥꯏꯗꯤ ꯃꯤꯟꯅꯗꯒꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕꯗꯒꯤ ꯕ꯭ꯔꯤꯖ ꯐꯥꯎ ꯊꯤꯔꯛꯄꯗ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯑꯣꯏꯕ ꯃꯇꯝꯗ ꯅꯤꯄꯥꯟ ꯁꯨꯕꯁꯦ ꯙꯅꯨ ꯇꯥꯏ ꯍꯥꯏꯕꯅꯤ ꯙꯅꯨꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯁꯨꯝ ꯇꯥꯒꯅꯤ ꯉꯁꯥꯏꯒꯤ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯅꯨꯄꯥꯒꯤ ꯕ꯭ꯔꯤꯖ ꯑꯣꯏꯕ ꯃꯇꯝꯗ ꯇꯨꯂꯥ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯇꯔꯨꯛ ꯁꯨꯕ ꯇꯥꯕꯗꯣ ꯃꯗꯨ ꯐꯩ ꯑꯗꯨ ꯇꯔꯨꯛ ꯁꯨꯕꯁꯤꯗꯩ ꯊꯤꯔꯛꯄꯗ ꯕ꯭ꯔꯤꯖ ꯐꯥꯎ ꯊꯤꯔꯛꯄꯗ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯅꯤ ꯑꯗꯨꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯤꯖꯁꯤꯅ ꯅꯨꯄꯤꯒꯤ ꯔꯥశꯤ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯤꯄꯥꯟ ꯁꯨꯕ ꯐꯥꯎ ꯊꯤꯔꯛꯄꯗ ꯙꯅꯨꯁꯤ ꯇꯥꯗꯣꯏꯅꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯆꯤꯡꯉꯦ ꯁꯤꯅꯦꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯆꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒꯤ ꯐꯣꯜꯁꯤꯗ ꯁꯨꯝꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅꯀꯣ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯕꯁꯤꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯔ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯐꯥꯎꯗ ꯆꯃꯝꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯁꯨꯝ ꯇꯧꯕꯤꯔꯛꯑꯣ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯈꯪ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯈꯔ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯃ ꯂꯥꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯊꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯤꯡꯗ ꯄꯤꯖꯔꯣꯏꯒꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯊꯣꯛꯄ ꯃꯑꯣꯡꯗꯅꯦ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯑꯅꯤꯒ ꯇꯔꯥꯅꯤꯊꯣꯏꯒ ꯁꯨꯕ ꯇꯥꯕꯁꯦ ꯁꯤꯒ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔꯒꯤ ꯔꯥశꯤꯗꯒꯤ ꯊꯤꯔꯛꯄꯃꯇꯝꯗ ꯀꯟꯌꯥꯒꯤ ꯔꯥశꯤꯁꯤ ꯑꯅꯤꯁꯨꯕ ꯍꯥꯏꯕꯗꯤ ꯊꯪꯅꯅ ꯂꯩꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯌꯥꯒꯤ ꯔꯥశꯤꯗꯒꯤ ꯑꯃꯨꯛ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯇꯥꯗꯣꯏꯅꯦꯕ ꯌꯥꯏꯀꯣ ꯁꯤꯕꯨꯅꯦ ꯑꯩꯈꯣꯏꯅ ꯑꯅꯤꯒ ꯇꯔꯥꯅꯤꯊꯣꯏ ꯒꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯇꯔꯦꯠꯀ ꯇꯥꯕꯒꯤ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯇꯔꯨꯛꯀ ꯅꯤꯄꯥꯟꯒ ꯇꯥꯕꯒꯤ ꯑꯃꯨꯛ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯅꯤꯒ ꯇꯔꯥꯅꯤꯊꯣꯏꯒ ꯇꯥꯕ ꯍꯥꯏꯕꯅꯦꯕ ꯑꯅꯤꯒ ꯇꯔꯥꯅꯤꯊꯣꯏꯒ ꯇꯥꯕꯒꯤ ꯅꯨꯄꯥꯒꯤ ꯔꯥశꯤꯁꯤꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯇꯥꯕ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯔꯥశꯤ ꯊꯪꯅꯅ ꯂꯩꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯈꯪꯕꯤꯒꯗꯕꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯆꯐꯨ ꯏꯋꯟ ꯈꯥꯕꯩ ꯆꯦꯒꯞ ꯇꯥꯕ ꯑꯗꯨꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯥꯡꯅꯕꯁꯦ ꯐꯩ ꯍꯥꯏꯕꯅꯤ ꯐꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯨꯅ ꯃꯊꯛꯇ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯅꯤꯡꯊꯧꯀꯥꯕꯒ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯄꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯑꯣꯏꯕ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ
ꯃꯊꯛꯇ ꯂꯩꯔꯝꯃꯕ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯔꯒ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯠꯇ꯭ꯔꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯅ ꯉꯁꯥꯏꯒꯤ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯪꯅꯅ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯁꯀ ꯕ꯭ꯔꯤꯖꯀꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯎꯠꯆꯕ ꯆꯥꯔꯠ ꯑꯁꯤ ꯎꯍꯟꯖꯔꯤꯕ ꯆꯥꯔꯠꯁꯤꯗꯁꯨ ꯑꯗꯨꯝ ꯔꯥꯁꯤ ꯊꯪꯅꯕꯁꯤ ꯆꯥꯟꯅꯕꯗ ꯑꯃꯠꯇ ꯆꯤꯡꯗꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯨꯄꯥꯒꯤ ꯔꯥꯁꯤꯁꯤꯅ ꯃꯦꯁ ꯑꯣꯏꯔꯕ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯑꯣꯏꯔꯕ ꯁꯤ ꯄꯛꯅꯗꯦꯕ ꯆꯥꯟꯅꯗꯦꯕ ꯑꯗꯣ ꯅꯨꯄꯤꯒꯤ ꯔꯥꯁꯤ ꯕ꯭ꯔꯤꯖꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯐꯥꯎ ꯊꯤꯕꯗ 23 ꯁꯨꯝ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯔꯥꯁꯤ 12ꯅꯤꯅ ꯑꯗꯨꯅ 2ꯒ 12ꯒꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯛꯅꯗꯕ ꯈꯔ ꯆꯤꯡꯉꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯁꯨ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ 2ꯒ 12ꯁꯤꯗꯁꯨ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯃꯈꯩ ꯐꯕ ꯃꯌꯥꯏ ꯑꯣꯏꯅ ꯐꯕ ꯑꯃ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯁꯨꯝꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯍꯥꯟꯕꯗ ꯀꯩꯒꯨꯝꯕ ꯕꯣꯔꯒꯤ ꯔꯥꯁꯤꯗꯒꯤ ꯀꯟꯌꯥꯒꯤ ꯔꯥꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯌꯥꯒꯤ ꯔꯥꯁꯤꯁꯤ ꯈꯔ ꯂꯥꯏꯔ ꯃꯌꯦꯡ ꯇꯥꯕ ꯂꯩ ꯑꯗꯨꯒ ꯀꯟꯌꯥꯒꯤ ꯔꯥꯁꯤꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯟꯌꯥꯒꯤ ꯔꯥꯁꯤꯗꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯕꯣꯔꯒꯤ ꯔꯥꯁꯤꯁꯤꯅ 2 ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯌꯥꯗꯨ खरा फब लन चेनब ओई हैबने खुदम ओइना अखोइगी मथक्ता हंगत हंगल येंब हाइतारेने को नुपागी राशिसिना मेस ओइरमबा मेस की ममांगदा लेरिसि मिन्ननेबा सुमाइना ओखलग थिरकबो ओरगदि सि खरा मखै फब गसाइगी लन चंगबदु लेइदुइन हाइतारे को खुदम ओइना मेस का मिन्नगा मथक मथक तो ओखल येंब हाइतारे नुपाना मेस ओइबा अदुगा ममांगदा लेरिसि मिन्ननेबा सिगा चानबसे नुपीना मिन्न ओरदि चानबसिंगदुनेबा सुमाइना थीबमा चमने मिथुन के ब्रिज का मिथुन के ब्रिज के थाना लेरिने मिथुन मखा लेबने ब्रिज न मथक लेबने अदु मिथुन सिन नुपा ओरबा ब्रिज न नुपी ओरबा अदु तारगदि मयाई ओने खोइना सिगी काखन सिदा सोम साइड यावरिबा मीडियम सिदा मयाई ओइना फबगी लंबी सिदा लेइदुने हेतारे को अदुबु चमने सिंहगा कर्कट का तुलगा कन्यागा धनुगा वृश्चिक का सुमना कुंभगा मकरगा कुंभसिन मखा लेरिनी मकरना मथक लेरिने हेतारे को सुमाइना लेबो ओइबा तारगदि अखोइगी खरा मखै पक्नबगी सातसिदा सिंगदुइनेबा अदुगा कन्यादा सुम लन खरा चंगजबा लेइदुइने हाइतारे अनि सुबबदा ख्वाइदि फत्तबा सिंगिसिदि कैना मतमदा मखा मखादा थिरकपदा थांगना लेबा हाइतारे को खुदम ओइना सिगी सातसिदा सो थांगना थांगनाबा चाची राशि सिंगसि यावरो हेतारे मागी मानबदा करिगुम नुपाना मेस ओरबा मेस की मथंग लेरिबा अखोइगी ब्रिज से थांगना लेद्रा सिसि पक्नदब सिंगदुइनेबा ngasa aina haijabadune mapok numitadi ani si khar contrast leibine haitare mapok numitana rasi thangnabase nupana ningthaukabu oiren khalse nupina lebokpoku oiba matamda phai haibaneba adubu rasi dadi mapok numit thangnabase yam phattaba oi aduga mapok numita karigumba nupana lebokpoku oraga nupina ningthaukabu oiba mathakta leramaba adu phatte haibaneba सोमदना राशिदना मथक्ता लेबा राशिदो हाइदि नुपाना मखा लेरगा राशिना मथक्ता लेबो ओरब तारगदि फै सिनेदा अदुना सिगी फतबसिदा यंबियोने मेस के ब्रिज का थांगना लेरि नुपाना मेस ओरबा नुपिना ब्रिज ओरबा लुखरा ओइदुइने नुपीदु लुखरा ओइहौने नुपीदा अवाब ता होदुइने को अदुगा करिगुंबा नुपाना मिथुन ओरबा थांगना लेरिबसे करकटनेबा करकट ओइबता नुपीना करकट अनि सि लौना लेनबा तारगदि सिसु असीबा आदि यामना थुना अमा सिगनेबा अदुगा नुपाना सिंह ओरबा नुपीना कन्ने ओरबा थांगना लेरिबा अनि से अदु ओइबा तारगदि मसि नुपीना नुपादो हातपा सिंगनेबा हातपोइना थोकनेबा अदुगुमना थांगना लेरिबा तुलगा ब्रिसिक सम यंगसे नुपाना तुला ओरबा नुपीना ब्रिसिक अनि सि लौना लेनरबा अफा पुन नंगबा यामना अवाबा नुपीदा अवाब तावगदो लेगनेबा सिगुमना धनुगा मकरगु यंगसे धनुगी मथंगदा मकर लेरिनी नुपाना धनु ओरबा नुपीना मकर ओरबा अदु तार काइनाबगी अवाब नंगबा ओइगन लेगनेबा लौना लेनबा मतमदा सिनिको लुखरा पखरा ताबा काइन कोनि यंगनरिसे अदुगा कुंभगा मिन्नगमु यंगसिने कुंभगा मिन्नगसे नुपाना कुंभ ओरबा नुपीना मिन्ना ओरबा अनि सि लौना लेनबा तारगदि यामना अवाब नंगबा ओइदुइनेबा सुमाइना अखोइना जुरा जुरा सिंगसि येंबगी तोंगान तोंगान मोंग बतोक्स यामना लei अदु सारिबसिदना अनिगा 12 गी येंबनी येंबगी मोंग सिदा अमुका थमजगे मतक मथक ओंखलगा थांगनना लेबदो नुपा नुपी हेन लाकपदो येंबदुना फतब लेरेबा अदुगा
नुपागी राशि की मथक लेबदो नुपीगी राशि ओरगदी थंगनब ओरसु फई सिनेदा याबिरे को मैम अदु ओइब तारगदे ई मखादा अमग लाक्सगे हजिकसे मापन मंगागा ताबा याम नुवाइबिने साइ मतंग सिसु को मापन मंगागा ताबा चासिदी डायरेक्ट ओने उच्चरगे हेतारे अदुना अखोगी मापन मंगागा सुबा ताबसे साइसिदा बोरगी राशिदगी थीबदा कन्यागी राशिदा मापल सुबा ताबा हेतारे अदुगा कन्यागी राशिदगी थिरको मतमदना बोरगी राशिसिदा मंगा सुबा तागदबा अदुबने कोइना मसीसी मखल अनि तोकना मुक लेरिने हेतारे मसीसु को मरुप ओइबा अदुगा खर येकनाबा लेबा हना ले हेतारे खुदमोइने कोइना मेष राशिदगी सिंह राशि फाउ थीबदे मंगा सुबा ताय हेतारे याई को सिंह राशि फाउ से थीबा मतमदा सीसे अखोइना बोरगी राशिदगी थीबदा कन्यागी राशिदा मापन सुबा ताबदो मदुना खरा फब चिंगदुरिनेबा अदुगा मंगा सुबा ताबसिमदि अफब नत्तेबा अखोइना रवि मंगा लेब राशि हंसु खनई अदुगा रवि मापन लेब राशि हंसु खनई हेतारे अखोइना साइगी नाकन अमदा पीरिबा अहौगी मतमदि अखोइना पीगिबा चातु तमत येंगमिनसे हेतारे खुदमोइना मेष की मपासिदा उत्तम मिलन आइना खंगनबने अखोइगी अदुम खरा हेना फबसिंग हेतारे को धनु से परेंग से यावगनेबा ब्रेस्टना मकर से यावकनेबा थीबा मतमदा मापन सुबा ताबा ngaकनेबा याइको मापन सुबा ताबा ngaकने सुमना अखोइना मेषका सिंहगा ब्रेस्का कन्यागा मंगा सुबा ताबसिको अदुगा मिथुनगा तुलागा मंगा सुबा तारिसे सिंहगा धनुगा अदुगा तुलागा कुंभगा वृश्चिकगा मिन्नगा धनुगा मेषका मकरगा वृषका हारिबा सिंसे अखोइना मंगा सुबा ताबनेबा अदुगा मापन सुबा ताबा सिंसिदना मेषका धनुगा अदुगा वृषका मकरगा मिथुनगा कुंभगा कर्कटका मिन्नगा अदुगा सिंहगा मेषका कन्यागा वृषका तुलगा मिथुनगा वृश्चिकगा कर्कटका धनुगा सिंहगा अदुगा मकरगा कन्यागा कुंभगा तुलगा मिन्नगा वृश्चिका हारि सिंचे थीबा मतमदा मापन सुबा सुम तारमगने हेतारे को हारिबा सिंसे अखोइना खरा राशि की मपुगी मतुंग इना मागी पीरिबसे मंगा सुबा तारगना खरा फबा खतंग फब वाले अदुगा मापन सुबा ताबा सिंसिना हेना सुमाइना फबगी लंबीदु लई हाबने अदु हारिबसिसु मो ओंथोकनबा तारगदि करिगुंबा जे इन पीरिबा नुपागी राशि दि येंगपदो सिना नुपीगी राशि ओरमगदि फतबसु सुम चिंगदुइने हेतारे को सुमना अखोइना राशि की मतुंग इन बिषम सब अखोइगे सम सिदा नुपागी राशि नुपीगी राशि बिषम सम से मतौ करम येंगनी अदुगा सिदगी अखोइना मतौ करमना पक्नदबा लुखरा प्रखरा करमना तागनी हाबसि को येंबगी तांकक तो सुमनि को येंमिनबा याय हातारे को अदुगा सिगी वीडियो से मयामना अमुक्तंग येंगगदि ज्ञान ताबा खितंग वागनी अहान बोइना सुमाइना येंगम मतमदा अदुवा हंजन हंजन खर येंगम मतमदा हेना ज्ञान तारकनी हातारे को राशि की चार्ज फजन येंमिनर कांसिदम इसा इसाना मसिंग थिबिर कांसिदे येंबियो अदु अतोपगी राशि येंद्रि कान इसागा नुक्सिनरिबा नत्र इसागा लेमिनरिबा नुपा नुपी अनिदुगी हना सांगदमनरगा येंबियो हातारे मतमदुदा क्याम सानगी और सानदे तो अदुम कोई कमेंट बॉक्स जुम थमिनसी अदुगा ngasiगी वीडियो से येंगाकांदा अदुमनो वखंद करी फौबिगे हाबदुसु कमेंट बॉक्स अदुम थम्बिरो ngasiगी दि अहान बता ककी ओइना कोगी पक्ना वाइनाबा येंबसे नुपा नुपी पक्नदबा अमसुंग कोगी दुखा पखरा ताबगी करमना येंगनी हाबसे की ताकक्सी अतै याम लेरी को अहान बता ककी ओना सुमना खरा थमजगे मयामना थम्बिरकपा कमेंट हाना थम्बिरो ओना हाबिरकिबदो मदुगी वीडियो दुगी थंबा हुजरकनी ngasiगी दि साइड टेंशन जगे पुनमक बो अमुक सुन खुरमजरी कंगलै पाकना याय फरे।